तौबदी मुआसिनना रेहना फाबीख्रे हाइबगी FIR अमा लेरबनिना कोर्टा सरेंडर तौबना फरनी खंदुना करीमना सिल्लगा सरेंडर की थबकतु तौखिबनी अदुदगी मयाम्बगा मतैमगा अनीमकपुसु थानादगी लौथोकनबा महाकना सिनखी मखोइना थानादगी थोरक्तुना युम यौरकपदा सिकंदर अली याउना मनाव नुपा अमसुंग मनाव नुपीसिंग थबलगी मंगांदा सुमांगदा चौकरी अमममदा फमदुना मखोइबु गाइदुना लेरमी शमशुर जमाना सिकंदर अली हेक उबगा हैरई भाई इसा पोकपगी महै याले यामना नुंगाइरे सिकंदर अली ना खुमलई भाई करीसु खलुनु मसी भाई खक्तदा थोकपा नत्ते तंजा अदुदा करीमगी मोबाइलदा रिंग अमा लाकपदगी ओक्लमी अदुगा शमशुर जमाना सिकंदर अलीदा वा हाइबसु लेपलमदे भाई मीगी मचा ज्ञान ताबा मयाम अमा लैबा अदुम हाइना आइगी इसासु मयाम्बना वा मखा हाइगे तौरकपदा करीमना मखुतना मथंगतुना वा ngang हाइबगी इंगित अमा तौरकपदगी चप लेपखी अदुदगी महाकना फोनदा हैरकपा वादु मुन्ना तारगा हाइखी यामना नुंगाइरे भाई पाउ पिबिरकलिबसे यामना फरे थमलगे अइसु करी करी तौबा याबा तसौखोइगा अमुक्ता खन्नखिगे करीमना फोन थमलगा मंगोंदा हैरकपा पाउदो अमुक तमलई अइगी मरुप हसन्नी महाकना हैरकलिबसी नसीर हुसैन मतै मनाउना लेकाई खुनगी मी मयाम अमा खोमलगा नयाम्बगी युमदा मचानुपी हौजिक पुथोउ हाइगनी मदुदा पुथोरक्त्रबदी युम मई थागनी हाइदुना मयाम हौदुना चटख्रे असिनी पाउदु तारगा लंजाना यामना ngakna हैरई करीनोने हाइरिबसिबो नुपा नुपी सेनरगा युम मई थानी हाइबसिबु कनाना तौनै हाइगेने करीमसु साउना हैरई कना कना लई थंगजौदु पुथोरौ मथौना फाबा कनानो लाक्सनु आइगा थेंगनरगे मदुदा लंजाना मनाउ नुपाबो अमुक फाथरई करीम नंग तपथौ मदु हेक्ता तौबा याबा नत्ते थौदोक अमदगी थौदोक मथंग मथंग लोनसिनहनगुमसि मखोइगी आशा काइबदुदा मखोइ साउनिंगदुना तौरिबनी अइखोइ खरा हनसि नुपा नुपी मसा मसा यानजबनिना अइखोइ करीसु निंसा थिनिंगाइ लेते मतांगसिदा शमशुर जमाना हैरई अइना यास्मिन थीसी हाइबदु यारमलबदी मसी पुन्नमक्सि थोकलमगद्रा मयाम्बगी वफमदु थमलगा करीमना हैरई अइखोइसु मी अमसु पाउ पिसि लैकाई खुमसि लाक्लबदी थेंगनबा ताबनी मखोइबु ngamhanbadi यादे सिकंदर अलीसु हैरई अइखोइ हौजिक वरी सानदुना लेबगी मतम लेते अइखोइ तौगदबा तौसी अदुगा करीम नंग थानादा पाउ अमदी थुना पिखो होय दादा करीमना खुमखी मतम असिदा शमशुर जमान खोइगी लैरक मचिंदा गाड़ी मसा थौरकपा नहारोल कया अदुगा नुपा नुपी थन्ना तोंबा तता गाड़ी अनि मरी मरी लाक्तुना खमलमी वपलना थबलगी मंगानदु थटख्रबसु मफम अदुदा युंबा इलेक्ट्रिक पोस्टा थानबा बल्ब की मंगान मरक्ता वरी सानदुना लेपलंबा पखंग मचा अनीना मखोइ मयाम लाक्लिबदु करिगिनो खंदुना इंगक ngakna yenglingei mayamgi maraktagi mi amada haikhiba tarami mayam se khara thurabadi phagadabani makhoi lekai mi thoklakna dringaida samsur zaman gi yumdu thuna sanglaga rehna puthora u haibada hek yadabaga mai tumna tharamgadabani tariba mi aduna sukhumlakhi mi gi masa nupibu thok mok tawraga pharabadi mayumdu tumna mai thagadabani wahi sitabada yengduna leiramba pakhang macha ani dugi manungdagi amma thuna senki aduga anakpada leiba masjid ki maitegi yamna phingna ahanbada assalamu alaikum haraga laurakhi chandanipur mathak leikaigi miyamna ipan samsur zamagi yum mai thaba lakle aduna leikaigi mising amukta thuna thokpirau wahi se ahumlak hanna laurakpadagi lakliba miyamsu खुलई थूना शमशुर जमान की थोंगान तमना चंगसिलमी नकन अमरुमदा अमुक शमशुर जमान की युम मई थाबा लाकली ताबदा लेकाई खुनगी मिसिंगसु मागी युमदगी चेंथोनरक्तुना मई थाबा लाकलीबा मियामगी मरक फाउदुना लाकपा याव अदुगा इंखोल अमगा ताइनबदा लेरिबा संबल लिट्टुना लाकपा याव तौदुना करीमना लुसिंगदुना लेपलिबा शमशुर जमान की थोंगान द पुलमी हान थोंगाल दु थूना pareng amakak leblambadagi pareng mari manga lonaduna
ꯂꯦꯞꯈꯤꯕ ꯀꯨꯏꯔꯝꯗꯦ꯫ ꯁꯝꯁꯨꯔ ꯖꯃꯥꯟꯒꯤ ꯊꯣꯡꯒꯥꯜꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯑꯃ ꯌꯨꯡꯏ, ꯃꯊꯛꯇ ꯕꯜꯕ ꯑꯃ ꯊꯥꯜꯂꯤ, ꯑꯗꯨꯕꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯒꯤ ꯕꯜꯕꯀꯤ ꯃꯉꯥꯜꯅ ꯍꯦꯟꯕꯗꯤ ꯅꯠꯇꯦ꯫ ꯃꯐꯝ ꯑꯗꯨꯗ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯤꯁꯤꯡ ꯃꯥꯌꯣꯛꯅꯔꯝꯃꯤ, ꯃꯗꯨꯗ ꯅꯁꯤꯔ ꯍꯨꯁꯦꯟꯒꯤ ꯃꯤꯁꯤꯡꯅ ꯀꯟꯅ ꯀꯟꯅ ꯂꯧꯔꯛꯏ, "ꯔꯦꯍꯅꯥ ꯄꯨꯊꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯌꯨꯝ ꯃꯩ ꯊꯥꯒꯅꯤ"꯫ ꯀꯔꯤꯝꯒꯤ ꯀꯥꯡꯕꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯂꯦꯞꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯄꯥꯝꯕꯣꯝꯒ ꯄꯥꯝꯕꯣꯝꯒ ꯊꯦꯡꯅꯗꯨꯅ ꯃꯔꯛꯇ ꯑꯍꯣꯕ ꯑꯃꯠꯇ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯎꯔꯤꯕ ꯀꯥꯡꯕꯨꯅ 3-4ꯔꯛ ꯆꯨꯝꯅ ꯂꯦꯞꯇꯨꯅ ꯂꯥꯎꯔꯝꯕꯗꯒꯤ ꯄꯜ ꯈꯥꯕꯗꯧꯅ ꯂꯦꯞꯂꯤꯕ ꯀꯔꯤꯝꯒꯤ ꯀꯥꯡꯕꯨꯕꯨ ꯇꯛꯁꯤꯟꯅꯕ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯒ ꯅꯨꯄꯥꯒ, ꯅꯨꯄꯤꯒ ꯅꯨꯄꯤꯒ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯅꯗꯨꯅ ꯀꯟꯅ ꯃꯨꯛꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯦꯟꯖꯤꯟꯅꯕ ꯉꯝꯅꯔꯛꯇꯕꯗꯒꯤ ꯈꯨꯠ ꯊꯥꯅꯔꯛꯄ, ꯁꯝ ꯐꯣꯏꯅꯕ ꯍꯧꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯌꯥꯝ ꯂꯥꯛꯄꯗ ꯌꯥꯎꯔꯛꯄ ꯇꯨꯡ ꯊꯪꯕ ꯄꯥꯈꯪ ꯑꯃꯅ ꯆꯦꯛꯄꯜ ꯃꯊꯛꯇ ꯀꯨꯡꯂꯞꯅ ꯍꯧꯔꯤꯕ ꯁꯥꯃꯨ ꯇꯤꯡꯈꯪ ꯎ ꯋꯥ ꯄꯥꯝꯕꯤꯒꯤ ꯃꯔꯛꯇ ꯌꯦꯡꯈꯤꯕꯗ ꯆꯦꯛꯄꯜ ꯃꯌꯥ ꯅꯛꯂꯞꯅ ꯆꯔꯨ ꯏꯀꯨ ꯑꯃ ꯄꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯈꯔ ꯍꯥꯡꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯐꯠ ꯀꯥꯈꯠꯈꯤ, ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯈꯥꯎꯗꯒꯤ ꯃꯩꯈꯦꯠ ꯂꯧꯊꯣꯔꯛꯂꯒ ꯃꯔꯨ ꯑꯃ ꯈꯦꯠꯂꯒ ꯆꯔꯨ ꯏꯀꯨ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ꯫ ꯆꯔꯨ ꯏꯀꯨ ꯑꯗꯨ ꯁꯝꯁꯨꯔ ꯖꯃꯥꯟꯅ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗꯒꯤ ꯁꯪꯒꯣꯝ ꯆꯥꯅꯕ ꯁꯟꯕꯤ ꯑꯃꯇꯪ ꯂꯣꯏꯒꯦ ꯈꯜꯂꯒ ꯄꯩꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯂꯩꯗꯗꯨꯅ ꯑꯁꯨꯝ ꯂꯥꯛꯈꯤꯕꯅꯤ꯫ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯔꯕ ꯆꯔꯨ ꯏꯀꯨ ꯑꯗꯨ ꯃꯩꯅ ꯈꯖꯤꯛꯇꯪ ꯋꯥꯏꯈꯤꯕꯗꯒꯤ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤ꯫ ꯃꯗꯨ ꯎꯔꯒ ꯄꯥꯈꯪ ꯑꯗꯣ ꯆꯦꯛꯄꯟꯗꯒꯤ ꯑꯃꯨꯛ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯆꯔꯨ ꯏꯀꯨꯁꯨ ꯃꯩ ꯍꯧꯅ ꯆꯥꯈꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯁꯨ ꯃꯩ ꯍꯧꯅ ꯈꯣꯡ ꯈꯨꯠ ꯌꯥꯎꯅ ꯐꯨꯅꯕ ꯀꯥꯎꯅꯕ ꯌꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯒꯥꯔꯤ 3 ꯁꯥꯏꯔꯦꯟ ꯈꯣꯡꯂꯒ ꯀꯟꯅ ꯊꯧꯔꯛꯈꯤ꯫ ꯁꯝꯁꯨꯔ ꯖꯃꯥꯟꯒꯤ ꯊꯣꯡꯒꯥꯜꯗ ꯃꯤꯒꯤ ꯃꯌꯥꯝ ꯄꯨꯟꯕ, ꯆꯔꯨ ꯏꯀꯨ ꯃꯩ ꯆꯥꯛꯄꯒꯤ ꯃꯩꯔꯤ ꯑꯃꯁꯨꯡ ꯃꯩꯉꯥꯟ ꯀꯥꯕ ꯎꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯂꯩꯁꯤꯜꯂꯛꯄꯗ ꯈꯝꯂꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯍꯥꯟꯕ ꯀꯥꯞꯄ ꯍꯧꯔꯛꯄꯗꯗꯤ ꯃꯤꯌꯥꯝꯗꯨ ꯀꯔꯤꯁꯨ ꯅꯆꯨꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯃꯤꯌꯥꯝꯗꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯐꯝꯗꯨ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯄꯒꯤ ꯃꯈꯣꯜꯒ ꯆꯔꯨ ꯏꯀꯨ ꯉ꯭ꯔꯪ ꯉ꯭ꯔꯪ ꯆꯥꯛꯄꯒꯤ ꯃꯈꯣꯜꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯤꯌꯥꯝ ꯀꯥꯏꯅꯗꯨꯅ ꯆꯦꯟꯅꯕꯒꯤ ꯃꯈꯣꯜꯒ ꯂꯥꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯔꯥꯞꯄꯗ ꯂꯩꯈꯤꯕ ꯑꯃꯁꯨꯡ ꯌꯨꯝꯗ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯉꯥꯡ, ꯍꯅꯨ ꯍꯅꯥꯁꯤꯡꯅꯗꯤ ꯋꯥꯡꯅ ꯀꯥꯕ ꯃꯩꯉꯥꯟꯗꯨ ꯎꯔꯒ ꯁꯝꯁꯨꯔ ꯖꯃꯥꯟꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯕꯒꯨꯝ ꯈꯟꯗꯨꯅ ꯋꯥꯈꯜ ꯋꯥꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ 3-9 ꯂꯦꯞꯇꯅ ꯀꯥꯞꯁꯤꯟꯕꯗꯒꯤ ꯅꯁꯤꯔ ꯍꯨꯁꯦꯟꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯇꯨꯔꯦꯜꯂꯣꯝ ꯇꯥꯕ ꯂꯩꯀꯥꯏꯔꯣꯝꯗ ꯆꯦꯟꯅꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯁꯝꯁꯨꯔ ꯖꯃꯥꯟꯒꯤ ꯃꯤꯁꯤꯡꯅ ꯃꯌꯨꯝꯂꯣꯝꯗ ꯍꯣꯠꯆꯤꯟꯅꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯐꯝꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯁꯤꯡ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯥꯏꯟ ꯉꯥꯛꯂꯤꯕ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯈꯣꯏꯅ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯂꯩꯕ ꯆꯔꯨ ꯏꯀꯨ ꯃꯩ ꯆꯥꯛꯄꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯙꯥꯟ ꯐꯌꯤꯖ ꯑꯟꯋꯥꯔ ꯑꯃꯁꯨꯡ ꯁꯃꯤꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯆꯔꯨ ꯏꯀꯨꯗꯨ ꯇꯨꯝꯅ ꯃꯩ ꯆꯥꯛꯄ ꯂꯣꯏꯕ ꯐꯥꯎꯕ ꯑꯣꯁꯤꯗꯨ ꯌꯦꯡꯂꯝꯂꯒ ꯃꯈꯥ ꯇꯥꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯊꯣꯔꯛꯇꯅꯕ ꯄꯨꯂꯤꯁ ꯒꯥꯔꯤ 2 ꯃꯐꯝꯗꯨꯗ ꯊꯅꯝꯂꯒ ꯃꯍꯥꯛ ꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯈꯨꯗꯛꯇ ꯂꯣꯀꯦꯜ MLAꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯇꯔꯗ ꯄ꯭ꯔꯙꯥꯟ ꯐꯌꯤꯖ ꯑꯟꯋꯥꯔ ꯉꯟꯅ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯗꯨꯗ MLAꯅ ꯍꯥꯏ, ꯅꯥꯀꯜ ꯑꯃꯅꯁꯨ ꯄꯦꯟꯅꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯃꯥ ꯃꯄꯥ ꯌꯥꯎꯍꯜꯂꯒ SP ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯐꯤꯁꯇ ꯔꯦꯍꯅꯥ ꯑꯃꯁꯨꯡ ꯃꯣꯍꯁꯤꯟ ꯑꯅꯤꯃꯛ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯍꯪꯂꯁꯤ꯫ ꯄ꯭ꯔꯙꯥꯟ ꯐꯌꯤꯖ ꯑꯟꯋꯥꯔꯅ ꯈꯨꯝꯈꯤ, ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦ ꯁꯥꯔ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 13 ꯇꯥꯔꯛꯄ ꯃꯇꯝꯗ SP ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯐꯤꯁꯇ MLA ꯄ꯭ꯔꯙꯥꯟ ꯐꯌꯤꯖ ꯑꯟꯋꯥꯔ ꯊꯪꯅꯅ ꯐꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯅꯥꯀꯟ ꯑꯃꯗ ꯅꯁꯤꯔ ꯍꯨꯁꯦꯟ ꯐꯔꯤꯍꯥ ꯐꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯅ ꯁꯝꯁꯨꯔ ꯖꯃꯥꯟꯒ ꯂꯟꯖꯥꯟꯒ ꯐꯝꯃꯤ꯫ ꯋꯥꯔꯤ ꯑꯃꯠꯇ ꯍꯧꯅꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤꯉꯩꯗ ꯑꯣꯁꯤꯅ ꯃꯣꯍꯁꯤꯟꯒ ꯔꯦꯍꯅꯥꯒ SPꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯍꯦꯛ ꯎꯕꯒ ꯐꯔꯤꯍꯥ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯅꯁꯤꯔ ꯍꯨꯁꯦꯟꯅ ꯃꯣꯍꯁꯤꯟꯕꯨ ꯍꯦꯛ ꯎꯕꯒ ꯃꯥꯕꯨ ꯎꯈꯤꯕꯒꯨꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯇꯥꯖ ꯃꯍꯜ ꯀꯣꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯍꯥꯟꯅ ꯎꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫
ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ MLAꯅ ꯃꯣꯍꯁꯤꯟ ꯑꯃꯁꯨꯡ ꯔꯦꯍꯦꯅꯥ ꯑꯅꯤꯃꯛꯀꯤ ꯁꯛꯇꯝꯗꯨ ꯌꯦꯡꯂꯨꯔꯒ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯀꯁꯇꯝ ꯏꯟꯁꯄꯦꯛꯇꯔ ꯅꯁꯤꯔ ꯍꯨꯁꯦꯟ ꯑꯃꯁꯨꯡ ꯑꯣꯖꯥ ꯁꯝꯁꯨꯔ ꯖꯃꯥꯟ ꯑꯅꯤꯃꯛ ꯑꯩꯒꯤ ꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅꯤ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯁꯤ ꯑꯩ ꯄꯥꯝꯗꯦ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯅꯤꯃꯛ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯅ ꯆꯣꯡꯅꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯆꯤꯡ ꯂꯦꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯨ ꯃꯇꯤꯛ ꯆꯥꯏ, ꯒ꯭ꯔꯦꯗ 2ꯒꯤ ꯑꯣꯐꯤꯁꯔ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯊꯝꯁꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯆꯤꯟ ꯍꯪꯕꯅꯤ꯫ SP ꯗ ꯑꯣꯟꯁꯤꯜꯂꯒ MLAꯅ ꯑꯃꯨꯛꯁꯨ ꯍꯪꯈꯤ, ꯅꯠꯇ꯭ꯔ SP ꯁꯥꯍꯦꯕ? ꯃꯥꯅꯤ ꯁꯔ꯫ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯆꯤꯟ ꯍꯪꯕꯁꯤ SP ꯅ ꯍꯦꯛꯇ ꯍꯪꯕꯤꯔꯣꯅꯦ꯫ ꯍꯣꯏ ꯁꯔ, ꯑꯩ ꯍꯦꯛꯇ ꯍꯪꯖꯔꯒꯦ꯫ SP ꯅ ꯔꯦꯍꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯈꯤ, ꯏꯕꯦꯝꯃ, ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪꯅ ꯃꯐꯝꯁꯤꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯗ ꯀꯅꯥꯕꯨꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯨꯅ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯁꯨ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ SP ꯒꯤ ꯋꯥꯍꯩ ꯇꯥꯕꯗ MLA ꯄ꯭ꯔꯙꯥꯟ ꯐꯩꯖ ꯑꯟꯋꯥꯔ ꯃꯉꯛ ꯅꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯇꯤ ꯊꯋꯥꯏ ꯋꯥꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ SP ꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯈꯤ, ꯔꯦꯍꯅꯥ, ꯅꯪꯁꯤ ꯅꯁꯥꯅ ꯌꯥꯅ ꯃꯣꯍꯁꯤꯟꯗ ꯆꯦꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯕꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯔꯦꯍꯅꯥꯅ ꯃꯣꯍꯁꯤꯟꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯔ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯔꯦꯍꯅꯥ, ꯏꯁꯥꯅ ꯏꯈꯣꯡ ꯊꯣꯡꯅ ꯃꯣꯍꯁꯤꯟꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯅꯪ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯒꯅꯨ꯫ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯔꯛꯇ ꯆꯞ ꯃꯥꯟꯅꯕ ꯏꯖꯠ ꯑꯃ ꯊꯝꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯍꯅꯥꯅ SP ꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯈꯤ, ꯁꯔ, ꯑꯩꯈꯣꯏꯅꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯠꯄꯅꯤ꯫ SP ꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯅꯈꯣꯏꯅꯤ ꯈꯪꯅꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ? ꯋꯥꯍꯪꯁꯤ ꯇꯥꯕꯗ ꯃꯈꯣꯏꯅ ꯀꯣꯔꯠꯇ ꯁꯦꯔꯦꯟꯗꯔ ꯇꯧꯕ ꯃꯇꯝꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯍꯪꯂꯛꯈꯤꯕ ꯋꯥꯍꯪꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯈꯣꯏꯅꯤ ꯈꯪꯅꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ? ꯃꯇꯝꯗꯨꯗ ꯃꯣꯍꯁꯤꯟꯒ ꯔꯦꯍꯅꯥꯒ ꯈꯨꯝꯐꯝ ꯈꯪꯗꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯣꯍꯁꯤꯟꯒꯤ ꯋꯥꯈꯜꯗ ꯂꯥꯛꯏ ꯃꯗꯨꯅꯤ ꯈꯨꯝꯕꯗ ꯋꯥꯔꯤꯕꯁꯤ꯫ ꯑꯩꯅ ꯃꯥꯕꯨ ꯎꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯄꯥꯔꯕꯁꯨ ꯆꯍꯤ 2ꯗꯤ ꯐꯥꯗ꯭ꯔꯤ, ꯑꯗꯨꯕꯨ ꯆꯍꯤ 2ꯔꯣꯝ ꯐꯥꯔꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯃꯍꯥꯛꯅ ꯊꯨꯅ ꯍꯥꯏꯔꯛꯏ, ꯁꯔ, ꯆꯍꯤ 2ꯔꯣꯝ ꯐꯥꯔꯦ꯫ ꯃꯁꯤꯃꯛ ꯔꯦꯍꯅꯥꯅ ꯈꯨꯝꯂꯛꯏ, ꯆꯍꯤ 2ꯔꯣꯝ ꯐꯥꯔꯦ ꯁꯔ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯐꯔꯤꯍꯥꯅ ꯍꯧꯒꯠꯇꯨꯅ ꯌꯦꯜꯂꯛꯏ, ꯃꯗꯨ ꯍꯥꯏꯖꯤꯟꯅꯕꯅꯤ, ꯇꯧꯁꯤꯟꯅꯕꯅꯤ꯫ ꯅꯈꯣꯏꯅꯤ ꯈꯪꯅꯕ ꯆꯍꯤ 2ꯔꯣꯝ ꯐꯥꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯅꯈꯣꯏꯅꯤ ꯈꯪꯅꯕꯁꯨ ꯅꯠꯇꯦ, ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯦ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯨꯝꯗ ꯋꯥꯔꯤ ꯑꯃ ꯂꯩ, ꯑꯩ ꯈꯪꯉꯤ꯫ ꯃꯣꯍꯁꯤꯟꯒꯤ ꯃꯃꯥ ꯊꯧꯕꯥꯜ ꯅꯨꯄꯤꯅꯤ, ꯖꯗꯨ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯃꯇꯝꯁꯤꯒꯤ ꯑꯐꯥꯎꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯪꯅꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯇꯥꯡꯁꯤ ꯌꯧꯔꯛꯄꯗ ꯇꯥꯕ ꯉꯝꯂꯛꯇꯗꯨꯅ ꯂꯟꯖꯥꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, ꯐꯔꯤꯍꯥ, ꯅꯪ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ, ꯑꯗꯨꯒ ꯅꯪ ꯃꯤꯉꯣꯟꯗꯗꯤ ꯕꯗꯅꯥꯝ ꯇꯧꯒꯅꯨ꯫ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯅꯪ ꯈꯟꯕ꯭ꯔꯥ? ꯑꯋꯣꯛ ꯑꯊꯣꯡ ꯇꯧꯅꯔꯛꯄꯗꯒꯤ MLAꯅ ꯈꯨꯝꯂꯛꯏ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯕ ꯇꯥꯔꯦ꯫ SP ꯁꯥꯍꯦꯕ, ꯀꯝꯗꯧꯁꯤꯒꯦ? ꯁꯔ, ꯅꯨꯄꯤ ꯃꯁꯥꯅ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯠꯄꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇ꯭ꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯐꯔꯤꯍꯥꯅ SP ꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯈꯤ, ꯁꯔ, ꯔꯦꯍꯅꯥꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯦꯛꯇ ꯁꯤꯟꯅꯕꯤꯈꯤꯅꯨ꯫ ꯃꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯕꯨ ꯖꯗꯨ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯐꯥꯈꯤꯕꯅꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃꯅ ꯊꯕꯛ ꯑꯃ ꯇꯧꯒꯗꯧꯔꯤ, ꯃꯗꯨ ꯐꯥꯎꯕꯗꯗꯤ ꯔꯦꯍꯅꯥꯕꯨ ꯃꯈꯣꯏꯗ ꯁꯤꯟꯅꯕꯤꯈꯤꯒꯅꯨ꯫ MLAꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯐꯔꯦ SP ꯁꯥꯍꯦꯕ, ꯃꯃꯥꯅ ꯆꯤꯡꯅꯔꯤꯕꯁꯤ ꯀꯣꯛꯅꯕ ꯃꯥꯏꯕꯒꯤ ꯊꯕꯛꯇꯨ ꯇꯧꯖꯔꯁꯅꯨ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯁꯤꯗ ꯔꯦꯍꯅꯥ ꯃꯃꯥꯗꯒꯤ ꯈꯪꯅꯤꯡꯕ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯃꯥꯏꯕꯅ ꯊꯕꯛ ꯇꯧꯕꯗ ꯖꯗꯨ ꯃꯟꯇ꯭ꯔꯒꯤ ꯃꯌꯥꯏ ꯀꯣꯛꯂꯕꯗꯤ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ, ꯑꯗꯨꯒ ꯀꯣꯛꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯐꯔꯤꯍꯥꯅ ꯈꯨꯝꯂꯛꯈꯤ, ꯁꯔ, ꯃꯥꯏꯕꯅ ꯊꯕꯛꯇꯨ ꯇꯧꯈ꯭ꯔꯕꯗꯤ ꯊꯕꯛ ꯂꯣꯏꯔꯦ꯫ ꯔꯦꯍꯅꯥ ꯃꯁꯥ ꯃꯇꯣꯝꯇ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯂꯒꯅꯤ꯫ MLAꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, ꯀꯔꯤꯒꯨꯝꯕ ꯆꯦꯟꯊꯣꯔꯛꯇ꯭ꯔꯕꯗꯤ? ꯐꯔꯤꯍꯥꯅ ꯈꯨꯝꯂꯛꯈꯤ, ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯖꯈꯤꯕꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏ꯫ MLAꯅ ꯁꯝꯁꯨꯔ ꯖꯃꯥꯟꯒ ꯂꯟꯖꯥꯟꯒ ꯑꯅꯤꯃꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯈꯤ, ꯃꯁꯤꯗ ꯅꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤ? ꯂꯟꯖꯥꯟꯅ ꯊꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯃꯃꯥꯅ ꯄꯥꯝꯕꯁꯤ ꯇꯧꯕꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯌꯦꯠꯆꯔꯣꯏ꯫ MLAꯅ OC-ꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯈꯤ, ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯅꯔꯤꯕ ꯋꯥꯐꯝꯁꯤꯗ OC ꯆꯦ ꯑꯃ ꯏꯌꯨ, ꯑꯗꯨꯒ ꯅꯀꯜ ꯑꯅꯤꯃꯛꯀꯤ ꯁꯍꯤ ꯂꯧ꯫
ꯃꯍꯥꯛꯅ ꯑꯦꯁꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯈꯤ, ꯑꯦꯁꯄꯤ ꯁꯥꯍꯦꯕ, ꯊꯧꯗꯣꯛꯁꯤ ꯂꯣꯏꯁꯤꯟꯕ ꯑꯃ ꯅꯥꯏꯕꯅ ꯃꯁꯤꯅ ꯐꯔꯣꯏꯗ꯭ꯔꯅꯦ? ꯑꯦꯁꯄꯤꯅ ꯈꯨꯝꯂꯛꯏ, ꯌꯥꯝꯅ ꯐꯔꯦ ꯁꯥꯔ꯫ ꯑꯗꯨ ꯃꯥꯏꯕꯅ ꯊꯕꯛ ꯇꯧꯒꯗꯕ ꯃꯐꯝꯁꯤ ꯀꯗꯥꯏꯗ ꯑꯣꯏꯗꯧꯔꯤꯕꯅꯣ? ꯃꯗꯨꯁꯨ ꯆꯦ ꯏꯅꯕꯗ ꯄꯜꯍꯧꯒꯗꯕꯅꯤ꯫ ꯐꯔꯤꯍꯥꯅ ꯈꯨꯝꯂꯛꯏ, ꯃꯥꯏꯕꯅꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯧꯁꯤ ꯍꯥꯏꯔꯛꯏ꯫ ꯂꯟꯖꯥꯅ ꯈꯨꯝꯂꯛꯏ, ꯃꯗꯨꯗꯤ ꯌꯥꯔꯣꯏ꯫ ꯃꯥꯏꯕꯒꯤ ꯌꯨꯝꯗ ꯑꯣꯏꯔꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯣꯏꯔꯕꯗꯤ ꯌꯥꯏ꯫ MLAꯅ ꯍꯥꯏꯔꯛꯏ, ꯌꯦꯠꯅꯕ ꯑꯃꯨꯛ ꯂꯥꯛꯍꯟꯒꯨꯝꯁꯤ꯫ ꯃꯥꯏꯕꯅ ꯊꯕꯛꯇꯨ ꯇꯧꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯄ꯭ꯔꯙꯥꯟꯒꯤ ꯌꯨꯝꯗ ꯊꯕꯛꯇꯨ ꯇꯧꯕꯗ ꯅꯥꯀꯜ ꯑꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯂꯟꯖꯥꯅ ꯈꯨꯝꯂꯛꯏ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯏ꯫ ꯐꯔꯤꯍꯥꯁꯨ ꯊꯕꯛ ꯇꯧꯈ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗ ꯑꯣꯏꯔꯕꯁꯨ ꯐꯔꯦꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥ ꯍꯥꯏꯕꯗ ꯁꯝꯁꯨꯔ ꯖꯃꯥꯟꯁꯨ ꯅꯁꯤꯔ ꯍꯨꯁꯦꯟꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯝꯁꯨꯔ ꯖꯃꯥꯟꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯔꯦꯍꯅꯥꯁꯤꯇ ꯂꯧꯊꯣꯛꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯖꯕ ꯌꯥꯁꯃꯤꯟ ꯊꯤꯒꯦ ꯍꯥꯏꯅ ꯀꯟꯅ ꯈꯟꯕ ꯑꯃ ꯂꯩ꯫ ꯑꯗꯨꯒ ꯅꯁꯤꯔ ꯍꯨꯁꯦꯟꯅꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯊꯕꯛꯁꯤ ꯀꯌꯥ ꯊꯥꯖꯒꯟꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯥꯖꯕꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯈꯜꯂꯤ꯫ ꯑꯔꯣꯏꯕꯗ ꯑꯣꯁꯤꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯏꯔꯤꯉꯩ ꯑꯦꯁꯄꯤꯅ ꯆꯥ ꯀꯧꯗꯨꯅ ꯃꯌꯥꯝ ꯊꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯁꯍꯤ ꯑꯣꯁꯤꯅ ꯂꯧꯔꯒ ꯐꯝꯐꯝꯗꯨ ꯀꯥꯏꯅꯔꯝꯃꯤ꯫ ꯆꯥꯟꯗꯅꯤꯄꯨꯔ ꯃꯊꯛ ꯑꯃꯁꯨꯡ ꯃꯈꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯍꯥꯟꯕꯗꯗꯤ ꯃꯣꯍꯁꯤꯟꯅ ꯔꯦꯍꯅꯥ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅ ꯂꯩꯀꯥꯏ ꯋꯥꯔꯤ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯐꯥꯕ ꯅꯠꯇꯦ, ꯖꯗꯨ ꯃꯟꯇ꯭ꯔ ꯊꯥꯖꯤꯜꯂꯒ ꯔꯦꯍꯅꯥꯕꯨ ꯃꯌꯨꯝꯗ ꯀꯧꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅ ꯂꯩꯀꯥꯏ ꯋꯥꯔꯤ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯈꯨꯟꯒꯤ ꯄ꯭ꯔꯙꯥꯟ ꯐꯥꯏꯖ ꯑꯟꯋꯥꯔꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯍꯟꯗꯨꯅ ꯔꯦꯍꯅꯥ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯗꯨꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯧꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯅ ꯂꯩꯁꯥꯕꯤ, ꯄꯥꯈꯪ ꯑꯃꯁꯨꯡ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯁꯦꯟ ꯍꯦꯛ ꯎꯅꯕꯗ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯥꯏꯕꯅ ꯊꯕꯛ ꯇꯧꯕꯗꯨ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯕꯒꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗꯗꯤ ꯄ꯭ꯔꯙꯥꯟ ꯐꯥꯏꯖ ꯑꯟꯋꯥꯔꯒꯤ ꯌꯨꯝꯗ ꯆꯥꯟꯗꯅꯤꯄꯨꯔ ꯃꯊꯛ ꯑꯃꯁꯨꯡ ꯃꯈꯥꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯀꯥꯡꯕꯨ ꯅꯥꯏꯅ ꯆꯠꯅꯔꯝꯃꯤ꯫ ꯁꯝꯁꯨꯔ ꯖꯃꯥꯟ, ꯂꯟꯖꯥꯟ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯊꯣꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯔꯛꯄꯗ ꯆꯟꯗ꯭ꯔꯁꯤꯡꯍ ꯃꯊꯛꯂꯣꯝꯗꯒꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯁꯝꯁꯨꯔ ꯖꯃꯥꯟꯅ ꯎꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯅꯤꯡꯗꯨꯅ ꯃꯈꯣꯏ ꯍꯦꯟꯒꯠꯍꯟꯈ꯭ꯔꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯄꯟꯊꯔꯒ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯅꯛꯁꯤꯜꯂꯛꯄꯒ ꯃꯍꯥꯛꯅ ꯍꯥꯟꯅ ꯀꯧꯈꯤ, ꯗꯥꯗꯥ, ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯆꯟꯗ꯭ꯔꯁꯤꯡꯍꯁꯨ ꯁꯝꯁꯨꯔ ꯖꯃꯥꯟ ꯎꯕꯒ ꯁꯥꯏꯀꯜꯗꯨ ꯈꯔ ꯇꯞꯊꯔꯒ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯕ꯭ꯔꯦꯛ ꯐꯥꯗꯨꯅ ꯃꯈꯣꯡ ꯅꯥꯝꯃꯅ ꯂꯩꯕꯥꯛꯇ ꯂꯦꯞꯂꯒ ꯈꯨꯝꯂꯛꯏ, ꯑꯩ ꯃꯥꯏꯕ ꯑꯃ ꯅꯨꯡꯕ꯭ꯔꯪꯗ ꯊꯤꯕ ꯆꯠꯂꯨꯕꯅꯤ꯫ ꯃꯈꯥ ꯑꯃꯨꯛ ꯊꯨꯅ ꯇꯥꯔꯛꯏ, ꯑꯩ ꯅꯪꯒꯤ ꯃꯧꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯝꯕꯤꯗꯩ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯁꯤꯔ ꯍꯨꯁꯦꯟꯒ ꯐꯔꯤꯍꯥ ꯃꯇꯩ ꯃꯅꯥꯎꯅ ꯈꯜꯂꯤꯕꯗꯨ ꯑꯣꯏꯔꯣꯏ꯫ ꯃꯗꯨ ꯚꯥꯞ ꯐꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯁꯨ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯃꯁꯛ ꯐꯖꯕꯤ ꯍꯦꯔꯣꯏꯟ ꯑꯥꯏꯁꯣꯔꯤꯌꯥ ꯔꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯖꯗꯨ ꯇꯧꯔꯒ ꯀꯧꯕꯤꯌꯨꯅꯦ꯫ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯂꯥꯛ ꯑꯃ ꯄꯤꯒꯦꯅꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯝꯁꯨꯔ ꯖꯃꯥꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯥ ꯑꯃꯨꯛ ꯆꯟꯗ꯭ꯔꯁꯤꯡꯍꯅ ꯇꯥꯔꯛꯏ, ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ, ꯃꯗꯨ ꯅꯪ ꯀꯔꯤꯁꯨ ꯅꯆꯨꯡꯕꯤꯔꯨꯅꯨ꯫ ꯍꯣꯏ ꯗꯥꯗꯥ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯦ꯫ ꯑꯗꯨ ꯅꯪꯗꯤ ꯅꯃꯧꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯂꯧꯗꯨ ꯂꯧꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯔꯝꯂꯔꯣꯏ꯫ ꯗꯥꯗꯥ, ꯂꯧꯗꯨ ꯄꯥꯝꯕꯗꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯂꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯂꯥꯏꯕꯛꯇ ꯂꯩꯇꯕꯅꯤ ꯈꯜꯂꯣ ꯀꯝꯗꯧꯅꯤ? ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯃꯁꯥꯗꯨ ꯅꯨꯡꯁꯤꯠ ꯑꯃ ꯏꯁꯦꯡ ꯁꯦꯡꯗꯦ ꯑꯃꯨꯛꯇ ꯃꯥꯏꯕ ꯑꯃ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯀꯧꯕ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯗꯤ ꯑꯌꯨꯛꯇꯒꯤ ꯑꯩꯈꯣꯏꯔꯣꯝꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩ ꯑꯃꯨꯛꯇ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ ꯗꯥꯗꯥ, ꯑꯗꯨꯗꯤ꯫ ꯆꯟꯗ꯭ꯔꯁꯤꯡꯍ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯝꯁꯨꯔ ꯖꯃꯥꯟꯁꯨ ꯃꯉꯣꯟꯗꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯇꯥꯟꯅꯈꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄ꯭ꯔꯙꯥꯟ ꯐꯥꯏꯖ ꯑꯟꯋꯥꯔꯒꯤ ꯌꯨꯝ ꯌꯧꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡꯅ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯗꯨ ꯐꯝꯅꯅꯕ ꯑꯔꯩ ꯑꯔꯩꯕ ꯆꯧꯀ꯭ꯔꯤ ꯐꯟꯁꯥꯡ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯊꯔꯝꯃꯤ꯫ ꯃꯤꯌꯥꯝꯗꯣ ꯐꯝꯅꯕꯁꯨ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯪꯒꯣꯏꯒꯤ ꯗꯥꯔꯤ ꯃꯌꯥ ꯅꯛꯅ ꯆꯧꯀ꯭ꯔꯤ ꯄꯔꯦꯡ ꯑꯃ ꯊꯥꯏ꯫ ꯃꯗꯨꯒꯤ ꯃꯌꯥꯏꯗ ꯄ꯭ꯔꯙꯥꯟ ꯐꯥꯏꯖ ꯑꯟꯋꯥꯔ, ꯁꯤꯀꯟꯗꯔ ꯑꯂꯤ,
ꯁꯃꯤꯔ ꯊꯪꯅꯅ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ꯫ ꯁꯝꯁꯨꯔ ꯖꯃꯥꯟ ꯈꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯄ꯭ꯔꯙꯥꯟ ꯐꯩꯌꯤꯁ ꯑꯟꯋꯥꯔꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯝꯃꯤ꯫ ꯅꯆꯤꯟ ꯅꯅꯥꯎ ꯃꯈꯩ ꯂꯥꯛꯂꯕ꯭ꯔꯥ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯛꯑꯣ꯫ ꯀꯔꯤꯝꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯇꯥꯆꯧ, ꯃꯈꯣꯏꯒꯤ ꯃꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ? ꯉꯁꯥꯏꯅ ꯅꯁꯤꯔ ꯍꯨꯁꯦꯟ ꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯕꯛ ꯇꯧꯒꯗꯕ ꯃꯐꯝ ꯇꯩꯊꯣꯛ ꯅꯟꯊꯣꯛꯇꯨꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯪꯒꯣꯏ ꯑꯁꯤꯗ ꯊꯕꯛ ꯇꯧꯅꯕ ꯁꯤꯟꯕ ꯂꯥꯡꯕꯗꯨ ꯃꯌꯥꯝ ꯀꯣꯏꯁꯤꯜꯂꯒ ꯌꯦꯡꯅꯔꯤꯕꯁꯤꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯤꯉꯩ ꯁꯝꯁꯨꯔ ꯖꯃꯥꯅ ꯁꯤꯀꯟꯗꯔ ꯑꯂꯤꯗ ꯀꯧꯏ, ꯚꯥꯏ ꯀꯌꯥꯝ ꯀꯨꯏꯔꯦ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯚꯥꯏ, ꯁꯤꯀꯟꯗꯔ ꯑꯂꯤꯅ ꯈꯨꯝꯃꯤ꯫ ꯀꯔꯤꯝꯅ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯙꯥꯟꯗ ꯍꯪꯂꯝꯃꯤ, ꯑꯣ ꯁꯤꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯕ꯭ꯔꯥ ꯇꯥꯆꯧ? ꯃꯣꯍꯁꯤꯟꯒ ꯔꯦꯍꯅꯥꯒ ꯄꯨꯊꯣꯔꯛꯈꯤꯔꯣꯏꯗ꯭ꯔꯥ? ꯀꯨꯏꯗ꯭ꯔꯤ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯈꯤꯕ, ꯃꯈꯣꯏ ꯂꯥꯛꯀꯦ ꯇꯧꯔꯦ ꯍꯥꯏ, ꯐꯩꯌꯤꯁ ꯑꯟꯋꯥꯔꯅ ꯈꯨꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯀꯧꯈꯤ, ꯐꯍꯤꯝ ꯂꯥꯛꯂꯕ꯭ꯔꯥ? ꯍꯣꯏ ꯕꯕꯥ, ꯐꯍꯤꯝ ꯕꯦꯒꯝꯅ ꯈꯨꯝꯃꯤ꯫ ꯆꯪꯉꯨ ꯆꯪꯉꯨ ꯏꯃꯨꯡꯗ, ꯅꯃꯥꯈꯣꯏ ꯂꯩꯈꯤꯕꯅꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯐꯍꯤꯝ ꯕꯦꯒꯝ ꯁꯨꯃꯥꯡꯗ ꯂꯩꯕ ꯃꯤ ꯃꯔꯛ ꯐꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯐꯩꯌꯤꯁ ꯑꯟꯋꯥꯔꯅ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄꯒꯤ ꯃꯔꯝ ꯁꯤꯀꯟꯗꯔ ꯑꯂꯤ ꯈꯣꯏꯗ ꯇꯝꯍꯧꯏ꯫ ꯑꯩꯅ ꯐꯥꯎꯗꯦꯟꯗ ꯌꯨꯝ ꯄꯥꯟꯈꯤꯕꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯔꯦꯍꯅꯥꯗꯨ ꯁꯨꯝ ꯍꯥꯏꯅ ꯇꯧꯔꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯨꯕꯗꯒꯤ ꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯃꯤꯔꯅ ꯍꯥꯏꯔꯛꯏ꯫ ꯆꯨꯝꯃꯤꯅꯦ, ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯂꯨꯅꯖꯕꯅꯤ, ꯑꯩ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯥꯏꯕ ꯃꯪꯒꯣꯜ ꯆꯥꯎꯅ ꯁꯪꯒꯣꯏꯒꯤ ꯐꯛꯂꯥꯡ ꯃꯌꯥ ꯅꯛꯅ ꯊꯕꯛ ꯇꯧꯅꯕ ꯀꯟꯅ ꯁꯤꯜ ꯂꯥꯡꯂꯤ꯫ ꯃꯍꯥꯛ ꯑꯉꯧꯕ ꯐꯩꯖꯣꯝ ꯑꯃ ꯅꯥꯃꯩ ꯊꯦꯠꯇꯨꯅ ꯁꯦꯠꯂꯤ, ꯐꯨꯔꯤꯠ ꯂꯤꯠꯇꯕ, ꯅꯝꯒꯟꯗ ꯎꯔꯤꯛ ꯑꯃ ꯀꯔꯜ ꯂꯥꯛꯇꯨꯅ ꯁꯤ, ꯑꯗꯨꯒ ꯃꯀꯣꯛꯇ ꯑꯉꯧꯕ ꯐꯤꯒꯤ ꯀꯣꯌꯦꯠ ꯑꯃ ꯌꯦꯠꯂꯤ꯫ ꯊꯕꯛ ꯇꯧꯔꯛꯄꯗ ꯑꯋꯥꯠ ꯑꯄꯥ ꯂꯥꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯅꯁꯤꯔ ꯍꯨꯁꯦꯟ, ꯐꯔꯤꯍꯥ, ꯑꯐꯖꯜ, ꯇꯕꯁꯨꯝ ꯑꯃꯁꯨꯡ ꯅꯤꯁꯥꯔ ꯏꯀꯣꯏ ꯀꯣꯏꯅ ꯂꯦꯞꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯃꯁꯨꯡ ꯃꯇꯨꯡꯗ ꯃꯤ ꯀꯌꯥꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯂꯦꯞꯄꯤ꯫ ꯑꯁꯪꯕ ꯂꯥ ꯇꯪꯈꯥꯏ ꯑꯃꯗ ꯃꯕꯨꯛ ꯑꯣꯟꯈꯠꯂꯒ ꯅꯣꯡꯄꯣꯛ ꯑꯣꯟꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯪꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯦꯝ 3, ꯀꯣꯝꯂꯥ 3, ꯂꯐꯣꯏ ꯂꯐꯥꯡ 1, ꯀꯣꯡꯀ꯭ꯋꯥ ꯃꯁꯨꯡ ꯑꯈꯥꯏꯕ ꯑꯃꯃꯝ ꯍꯥꯞꯄ ꯀ꯭ꯋꯥ ꯃꯅꯥ 7, ꯂꯨꯄꯥ ꯆꯞꯄꯤ ꯁꯦꯟ ꯑꯆꯣꯏꯕ 1, ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 7, ꯂꯩ ꯃꯆꯨ ꯃꯈꯜ 7, ꯑꯃꯁꯨꯡ ꯁꯪꯕ꯭ꯔꯩ ꯃꯅꯥꯅꯤ꯫ ꯃꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯜ ꯑꯃꯗ ꯇꯣꯉꯥꯟꯅ ꯂꯥꯇꯣꯟ ꯃꯆꯥ ꯑꯃꯗ ꯁꯦꯝ 3, ꯀꯣꯝꯂꯥ 3 ꯊꯝꯂꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯙꯨꯞ ꯃꯆꯩ ꯑꯃꯃꯝꯁꯨ ꯌꯨꯡꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯦꯟꯗꯜ 7 ꯑꯃꯁꯨꯡ ꯃꯩ ꯆꯨꯔꯒ ꯌꯨꯡꯏ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯃꯇꯣꯟ ꯀꯛꯄ ꯊꯥꯡꯖꯧ ꯑꯃꯁꯨ ꯃꯐꯝꯗꯨꯗ ꯊꯝꯃꯤ꯫ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯏꯕꯅ ꯐꯔꯤꯍꯥꯗ ꯍꯥꯏꯈꯤ, ꯖꯗꯨ ꯃꯟꯇ꯭ꯔ ꯏꯔꯒ ꯊꯥꯖꯤꯜꯂꯛꯄ ꯆꯦꯁꯤꯡꯗꯨ ꯄꯨꯔꯛꯎ꯫ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯄ ꯃꯣꯍꯁꯤꯟꯒꯤ ꯆꯤꯊꯤ ꯑꯗꯨ ꯃꯥꯏꯕꯗ ꯄꯤ꯫ ꯃꯥꯏꯕꯅ ꯃꯗꯨ ꯂꯧꯔꯒ ꯊꯕꯛ ꯇꯧꯅꯕ ꯂꯩꯔꯤꯕ ꯄꯣꯠꯆꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯨꯅꯤꯡ 2ꯃꯨꯛꯀꯤ ꯆꯥꯡ ꯍꯥꯡꯗꯣꯛꯂꯒ ꯊꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯛꯂꯥꯡ ꯃꯌꯥ ꯅꯛꯅ ꯂꯩꯕ ꯈꯥꯎ ꯑꯃꯗꯒꯤ ꯑꯇꯦꯟꯕ ꯎꯆꯥꯟꯁꯤꯡ ꯃꯄꯨꯟ ꯃꯆꯥ 3 ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯌꯥꯎꯕ ꯆꯦꯔꯪ ꯑꯃꯁꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯗꯨ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯂꯩꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯩꯗꯣꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯎꯆꯥꯟꯁꯤꯡ ꯃꯄꯨꯟ ꯑꯗꯨ ꯑꯃ ꯍꯥꯟꯅ ꯊꯥꯗꯣꯛꯂꯒ ꯖꯗꯨ ꯃꯟꯇ꯭ꯔ ꯏꯕꯅꯤ ꯍꯥꯏꯕ ꯃꯣꯍꯁꯤꯟꯒꯤ ꯆꯤꯊꯤ ꯑꯗꯨꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯑꯃꯃꯝ ꯌꯨꯡꯂꯒ ꯃꯊꯛꯇꯅ ꯁꯤꯡ ꯑꯃꯒ ꯄꯛꯁꯤꯜꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯅ ꯊꯕꯛ ꯇꯧꯅꯕ ꯁꯤꯜꯂꯤ ꯂꯥꯡꯂꯤꯉꯩꯗ ꯅꯤꯁꯥꯔ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯃꯤꯔꯅ ꯃꯥꯕꯨ ꯎꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯧꯔꯛꯏ, ꯅꯤꯁꯥꯔ! ꯁꯃꯤꯔꯕꯨ ꯎꯕꯗ ꯅꯤꯁꯥꯔꯁꯨ ꯈꯨꯝꯈꯤ, ꯍꯥꯎ ꯃꯔꯨꯞ! ꯃꯗꯨꯗꯒꯤ ꯃꯈꯣꯏꯅꯤ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯂꯒ ꯃꯤ ꯄꯨꯟꯗꯕ ꯁꯨꯃꯥꯡꯒꯤ ꯃꯐꯝ ꯑꯃꯗ ꯂꯦꯞꯂꯒ ꯁꯃꯤꯔꯅ ꯍꯥꯏꯈꯤ, ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯚꯥꯏ? ꯅꯤꯁꯥꯔꯅ ꯈꯨꯝꯂꯛꯏ, ꯑꯉꯛꯄ ꯑꯃꯅꯤ ꯚꯥꯏ, ꯁꯨꯈꯪ ꯈꯪꯅꯗꯕ ꯅꯨꯄꯥ ꯑꯃꯗ ꯃꯈꯣꯡꯅ ꯊꯣꯡꯅ ꯔꯦꯍꯅꯥꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯁꯨꯈꯪ ꯈꯪꯅꯗꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯔꯦꯍꯅꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯍꯦꯛꯇ ꯆꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯔꯨꯞ ꯑꯃꯨꯛꯇ ꯈꯟꯊꯧ, ꯁꯃꯤꯔꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯍꯁꯤꯟꯒ ꯔꯦꯍꯅꯥꯒ ꯈꯪꯅꯩ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯒꯤ ꯂꯤꯈꯨꯟ ꯑꯃꯠꯇ ꯐꯪꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ꯫ ꯃꯣꯍꯁꯤꯟꯁꯤ ꯔꯦꯍꯅꯥꯒꯤꯗꯃꯛ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕ ꯃꯤꯔꯥ? ꯅꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ
ꯃꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯔꯦꯍꯅꯥꯕꯨ ꯄꯤꯅꯤꯡꯗꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ? ꯃꯍꯥꯛ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯧꯗꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯗꯦ, ꯃꯤꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛꯅꯤ꯫ ꯃꯥꯏꯕꯤꯒꯤ ꯋꯥ ꯂꯧꯔꯒ ꯃꯣꯍꯁꯤꯟꯅ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤꯕꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯃꯗꯨꯗ ꯏꯀꯥꯏꯍꯧꯗꯧꯔꯤꯕꯁꯤ ꯀꯅꯥꯅꯣ ꯃꯔꯨꯞ? ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯅꯤꯁꯥꯔꯒꯤ ꯋꯥꯈꯜ ꯈꯔ ꯍꯥꯂꯞ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯃꯤꯔꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯔꯛꯏ, ꯃꯔꯨꯞ ꯐꯥꯎꯕꯗꯤ ꯑꯩ ꯃꯣꯍꯁꯤꯟꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯍꯟꯅꯤꯡꯗꯦ꯫ ꯃꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯕ ꯍꯧꯅꯗꯦ꯫ ꯃꯔꯨꯞꯅ ꯑꯩꯉꯣꯟꯗ ꯃꯣꯍꯁꯤꯟꯒꯤ ꯂꯩꯐꯝ ꯑꯃꯨꯛꯇ ꯈꯪꯍꯜꯂꯛꯎ, ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯔꯦꯁꯃꯥꯕꯨꯁꯨ ꯅꯪꯅ ꯐꯨꯏ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯣꯍꯁꯤꯟꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯔꯨꯞꯅ ꯐꯣꯟ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯐꯔꯤꯠꯁꯨ ꯑꯩꯉꯣꯟꯗ ꯃꯣꯍꯁꯤꯟꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯄꯥꯎ ꯑꯃꯨꯛꯇ ꯄꯤꯔꯛꯎ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯐꯔꯤꯠꯅ ꯃꯣꯍꯁꯤꯟꯒꯤ ꯊꯕꯛꯀꯤ ꯒ꯭ꯔꯦꯗ ꯍꯦꯜꯂꯕꯁꯨ ꯔꯦꯍꯅꯥꯒꯤꯗꯃꯛꯇꯗꯤ ꯃꯣꯍꯁꯤꯟꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯣꯁꯤꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯅꯤ ꯊꯣꯡꯒꯥꯟꯗ ꯊꯧꯖꯤꯜꯂꯛꯄ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯁꯤꯡꯅ ꯎꯔꯛꯄꯗꯒꯤ ꯍꯥꯏꯅꯕ ꯌꯧꯔꯛꯈꯤ, ꯄꯨꯂꯤꯁ ꯂꯥꯛꯑꯦ, ꯄꯨꯂꯤꯁ ꯂꯥꯛꯑꯦ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗꯒꯤ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯌꯣꯝꯂꯝꯕ ꯃꯤꯑꯣꯏꯁꯤꯡ, ꯁꯨꯃꯥꯡꯗ ꯂꯦꯞꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯝꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯄꯨꯂꯤꯁꯅ ꯃꯣꯍꯁꯤꯟꯒ ꯔꯦꯍꯅꯥꯒ ꯄꯨꯔꯛꯄ ꯌꯦꯡꯅꯅꯕ ꯊꯣꯛꯅꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯁꯃꯤꯔ ꯇꯦꯟꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ, ꯍꯧꯖꯤꯛꯇꯤ ꯃꯥꯏꯕꯒꯤ ꯄꯥꯡꯒꯜ ꯆꯌꯦꯡ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯃꯈꯣꯏ ꯆꯪꯂꯛꯄ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯅꯤꯗꯨ ꯐꯩꯁ ꯑꯟꯋꯥꯔꯒꯤ ꯁꯪꯒꯣꯏ ꯃꯅꯤꯡ ꯃꯄꯥꯗ ꯈꯥꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯡ ꯊꯪꯕ ꯒꯥꯔꯤꯗꯒꯤ ꯑꯣꯁꯤ, ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯃ, ꯂꯦꯗꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯍꯁꯤꯟꯒ ꯔꯦꯍꯅꯥꯒ ꯀꯨꯝꯂꯛꯈꯤ꯫ ꯑꯗꯨꯒ ꯇꯨꯡ ꯊꯪꯕ ꯒꯥꯔꯤꯗꯒꯤꯅ ꯑꯦꯁꯥꯏ ꯑꯃꯒ ꯄꯨꯂꯤꯁꯃꯦꯟ 4 ꯀꯨꯝꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯣꯁꯤꯅ ꯃꯃꯥꯡ ꯊꯥꯔꯒ ꯃꯥꯒꯤ ꯇꯨꯡꯗ ꯃꯣꯍꯁꯤꯟ ꯑꯃꯁꯨꯡ ꯔꯦꯍꯅꯥ ꯑꯅꯤꯃꯛ ꯂꯦꯡꯐꯥꯡꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯨ ꯐꯔꯤꯍꯥꯅ ꯁꯪꯒꯣꯏ ꯃꯆꯤꯟꯗ ꯊꯣꯔꯛꯂꯒ ꯌꯦꯡꯕꯗ ꯎꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯅꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯔꯤꯃꯠꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤ꯫ ꯅꯁꯤꯔ ꯍꯨꯁꯦꯟꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯅꯤꯁꯥꯔꯁꯨ ꯔꯦꯍꯅꯥꯒ ꯃꯣꯍꯁꯤꯟꯒ ꯂꯥꯛꯃꯤꯟꯅꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯁꯃꯤꯔꯅ ꯃꯉꯣꯟꯗ ꯏꯀꯥꯏꯍꯧꯗꯧꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯪꯈꯤꯕꯗꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯙꯥꯟ ꯐꯩꯁ ꯑꯟꯋꯥꯔꯅ ꯍꯧꯒꯠꯇꯨꯅ ꯑꯣꯁꯤꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯈꯤ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯣꯁꯤ ꯁꯥꯍꯦꯕ, ꯃꯤꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯂꯩꯔꯝꯈ꯭ꯔꯦꯗ꯫ ꯑꯣꯁꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯄ꯭ꯔꯙꯥꯟꯅ ꯈꯨꯝꯃꯤ꯫ ꯃꯣꯍꯁꯤꯟ ꯑꯃꯁꯨꯡ ꯔꯦꯍꯅꯥꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯌꯣꯝꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯑꯣꯁꯤꯅ ꯃꯥꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨꯗꯨꯗ ꯍꯥꯏꯈꯤ, ꯃꯌꯥꯝꯁꯤ ꯃꯥꯏꯕꯅ ꯊꯕꯛ ꯇꯧꯒꯗꯕ ꯁꯪꯒꯣꯏ ꯃꯊꯛꯁꯤꯗ ꯑꯃꯠꯇ ꯀꯥꯍꯟꯒꯅꯨ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯤꯌꯥꯝꯕꯨ ꯁꯪꯒꯣꯏꯗꯒꯤ ꯀꯨꯝꯕꯤꯔꯣ ꯍꯥꯏꯅ ꯇꯥꯟꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐꯔꯤꯠ ꯃꯍꯥꯛꯀꯤ ꯃꯃꯥ ꯅꯖꯤꯔꯥ ꯕꯦꯒꯝ ꯑꯃꯁꯨꯡ ꯃꯄꯥ ꯃꯨꯍꯝꯃꯗ ꯁꯨꯜꯇꯥꯟꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯔꯝꯂꯒ ꯁꯨꯃꯥꯡꯗ ꯈꯣꯡꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯕꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯊꯣꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯂꯝꯃꯤ꯫ ꯅꯁꯤꯔ ꯍꯨꯁꯦꯟ ꯐꯔꯤꯍꯥꯁꯨ ꯊꯣꯔꯛꯇꯨꯅ ꯃꯨꯍꯝꯃꯗ ꯁꯨꯜꯇꯥꯟ ꯑꯃꯁꯨꯡ ꯅꯖꯤꯔꯥ ꯕꯦꯒꯝ ꯑꯅꯤꯃꯛ ꯈꯨꯠ ꯄꯥꯏꯅꯗꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ꯫ ꯄ꯭ꯔꯙꯥꯟ ꯐꯩꯁ ꯑꯟꯋꯥꯔꯅ ꯅꯁꯤꯔ ꯍꯨꯁꯦꯟꯅ ꯃꯨꯍꯝꯃꯗ ꯁꯨꯜꯇꯥꯟꯕꯨ ꯃꯁꯛ ꯇꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯄ꯭ꯔꯙꯥꯟꯅ ꯈꯨꯠ ꯄꯥꯏꯅꯔꯒ ꯁꯪꯒꯣꯏ ꯃꯄꯥꯟꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯄꯔꯦꯡ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯅꯅꯕ ꯍꯥꯏꯕꯗꯒꯤ ꯃꯊꯪ ꯃꯊꯪ ꯐꯝꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯅꯨꯄꯥ ꯃꯈꯩ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯃꯥꯏꯕꯅ ꯊꯕꯛ ꯇꯧꯕ ꯌꯦꯡꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯪꯒꯣꯟꯗ ꯂꯩꯁꯥꯕꯤ ꯃꯧ ꯀꯌꯥ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯃꯥꯏꯕꯅ ꯊꯕꯛ ꯇꯧꯔꯛꯄ ꯌꯦꯡꯅꯕ ꯂꯦꯞꯂꯝꯃꯤ꯫ ꯃꯥꯏꯕꯅ ꯊꯕꯛ ꯇꯧꯒꯗꯕ ꯃꯐꯝꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ ꯃꯣꯍꯁꯤꯟ ꯑꯃꯁꯨꯡ ꯔꯦꯍꯅꯥ ꯑꯅꯤꯃꯛ ꯈꯔ ꯂꯥꯟꯅ ꯂꯦꯞꯅꯕ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ꯫